Ma'am, good morning. Welcome back to the channel. Ma'am, ngasigi aigi videos budi kitang kuire mung thakata ko somda thabok yadadana thagat pa kaino tawdre ado ma'am da ngasi aina update tawjege tawrise akhoi yen hana manung da brooding torum basing da hojik thama phagre handa ke date 30 da tha phabane ngasi ga thamaga numit humni gumba pharamani ko ado moi ma'am se phram sawre ado mayam ai kaino da mapanda na hana ina hongtokani haiba mafam da ado hongtoksare ai ma'am da ucharake la ma'am mathakki sina mathakki kangbune mathakta chamaga 100 ka something ama lairangani ko sida moi chama gram laibne mathakida aina hojik tawrisi sida matam gra thambi ge tawne aduga maningom da thadok ke tawne sawrabne yamna matuga fajan hawrabne growth ti fajan lai moi aduga sida turkey ju yawi ko turkey ju yawre yena top ju yawre sina mathakki kangbune adagi sina mo makhagi kangbu makhagi sina aina matu khra hobo watpa jingdo mo jingdo matu hobo yawe aduga size ta kitang pikthaba aduga matu yam kana hodo jingdo adui myam do aina sida makhada moi ge makhai do thambani sidai si kangbu sida sida ju sama ga dumaina khra lairangani sidai da turkey khra yawi turkey sing jubudi chawbune doi ta su dum mix tok sele ne ko apik pa sing duga masing je manana ban haipet guinea fowl ne turkey ne mathakta su turkey yaure silky ne adagi astrolop ne moi myam je ni sida makha da sama khara ma thamme sumain tawre myam sini size ti yam sawr bane matam khara sida ko tha ma sida moi growth phajan lai siga ji pa sawr ne yam sawbu su yawe yam extraordinary oina sawbu ko sidi kilom khai hel bane si yens so ado mogi fit se ai yeng hanjar ke ai no jik pizari ba mogi fit se kamai pizage bro koigi mogi somna kandana koigi nganu me abdul lai re se nganu khara mati kano taw gre si gre ado hingori ba mayam sidi loi kal le ko ado si gre ga ju experience ti phajana phangore moi mayam se to sing daga iroidana somda moigi asida iroibam ne se asi sing hapiraga smain thambane moi sara kana kumdaraga iroijana ban ai sangmasida loi sangjalai se moi chari ge pian banai de moi chana basida leire aduga nganu myam se yong simyam se loi healthy oiramne moi di ado atai sijagi bijing no sigre ado khwaidigi pisak pikpam yawi to macha pata haiba yawi to sida matun pra haiba yawi asi mangai re khra son base atai sidi loi kallabane aduga chawsu loi chawre atai sidi ko ado ai gi je comparing to fit pizza bagadi kitang di pick pane kai no da akoina haibadi local da phangba kaino jing do sum thara afang mana masing oigera sengkup oigera dum do oina pizza bane cheng sa game sengkup ko aduna kitang di pie adubu phaneam di kaino tawre growth ti phaneam leire hojik tha ama khara hele e moi je ko moi je tha ani muk sura mani sidi nganu je tha ani muk sure sida leire khoigi fit se moi gi se sigi se smai tawre khoigi se sidana kaino ne khoigi se khoina di tawre cheng sa game hai tare ko sa game leire sina mix tawra bane ado sidana sina sengkup ne aduga sidana moi fit sine khoi je mix taw bane ba nganu to pizza matam dana si chak se thonge sa game se ko som na kan da lai se si thonge sak se thonga sengkup siga mix tawre aduga pizza bane aduga yen gidana magi sigi kaino se grower siga sengkup ka toroga mix tawre dana ado so sideda mix tawre mix tawgi ratio ji hujiki oina di 1 by 1 oiri atopa mana masing hapri ba moi jadi khalaraga mana masing hapa kandana mo adugi do matam dugi oina yenga kai no tawne sumba sidagi kaino ama hapada sengkup so ama hapa ko adamaina 1 by 1 gi ratio da hujik mix tawri aduni mya dayorni na moi se nuksa daga phamaga nuksa ga yaire hojikti thana di nuksa sabda manung de sensan baneba nganu myam sti nuai bane am di yeng moi se mi hek chang bage de senjale yen jing na mi chang ga chiele nganu se na mi chang ga changjale sawdi sawre da phanyam da ko phanyam di sawr ne haibadi pizari siga hairo ga di mabuk ti than na pizaba aduga sari budu di khoi gi fit na natraga ju ko mabuk pu thalaga di dum kaino taw bujane moi ado khoi dum sabadi magi sak ne sengkup ne aduga mana masing kobi gumba kai gumba dum yanaraga pizai moi je zik moi nuksa kan yai ri somda duga som sidana aigi si thar je kaino ne lichi pan bi ne
ꯃꯣꯏꯁꯤ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯀꯥꯡꯕꯨꯗꯨꯅꯦ ꯌꯥꯝ ꯊꯨꯅ ꯃꯊꯪ ꯆꯍꯤꯗꯒꯗꯤ ꯄꯥꯜꯂꯅꯤꯀꯣ ꯁꯤꯗ ꯑꯃ ꯊꯥꯔꯦ ꯁꯤꯗ ꯑꯃ ꯊꯥꯔꯦ ꯄ꯭ꯂꯥꯟꯇꯦꯁꯟꯁꯦ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯂꯥꯛꯄꯗꯗꯤ ꯐꯖꯅ ꯍꯧꯔꯅꯤ ꯌꯣꯡꯆꯥꯛ ꯀꯩꯀꯩ ꯃꯌꯥꯝ ꯄꯔꯦꯡꯁꯨ ꯊꯥꯒꯦꯅ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯕꯅꯦ ꯁꯤ ꯄꯔꯦꯡꯁꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯊꯥꯈꯤꯕ ꯀꯣꯕꯤꯁꯤꯡꯗꯣ ꯑꯞꯗꯦꯠ ꯄꯤꯕꯤꯔꯛꯑꯣꯅ ꯍꯥꯏꯕ ꯌꯥꯎꯋꯦ ꯀꯣꯕꯤꯁꯤꯡꯗꯣ ꯁꯔꯕꯅꯥ ꯁꯥꯔꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤꯀꯣ ꯀꯣꯕꯤꯁꯦ ꯂꯣꯏ ꯁꯔꯕꯅꯥ ꯁꯥꯔꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯐꯖꯅ ꯍꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯅꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗꯗꯅ ꯃꯈꯣꯡ ꯅꯨꯡ ꯁꯣꯝꯕ ꯉꯝꯗ꯭ರೆ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯌꯨꯡꯁꯤꯟꯈꯤꯕꯗꯒꯤ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯒ ꯌꯥꯗ꯭रे ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯊꯪꯒꯤ ꯇꯧꯕꯗꯗꯤ ꯐꯖꯅ ꯈꯣꯏꯗꯣꯛꯑꯒ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯒꯦ ꯁꯤ ꯍꯥꯊꯨꯁꯨ ꯊꯥꯈꯤꯕꯅꯦꯕ ꯑꯗꯣ ꯁꯤꯗꯒꯤ ꯈꯪꯍꯧꯕꯗꯤ ꯈꯔꯗꯤ ꯈꯪꯍꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯐꯖꯅ ꯈꯪꯉꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯖꯤꯟꯕꯁꯤꯃꯗꯤ ꯕꯦꯔꯥꯅꯦ ꯃꯁꯤ ꯍꯧꯕ ꯉꯝꯗꯦꯕꯀꯣ ꯂꯩꯕꯥꯛꯁꯦ ꯈꯔ ꯑꯣꯜꯂꯒ ꯅꯣꯡ ꯅꯤꯅꯤ ꯊꯝꯃꯝꯃꯒ ꯊꯥꯔꯝꯃꯒꯗꯤ ꯀꯩꯅꯣ ꯇꯧꯔꯝꯒꯗꯧꯅꯦ ꯑꯗꯣ ꯐꯔꯦ ꯁꯤ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯇꯝꯕꯗꯤ ꯌꯥꯝ ꯐꯪꯍꯧꯔꯦꯀꯣ ꯈꯪꯍꯧꯕ ꯃꯌꯥꯝ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯍꯪꯒꯥꯝꯒꯁꯦ ꯂꯣꯏ ꯁꯔꯕꯅꯥ ꯁꯥꯔꯦ ꯑꯝꯇ ꯆꯥꯗ꯭ꯔꯤꯗꯣ ꯃꯄꯥꯟ ꯂꯣꯏ ꯁꯥꯔ ꯇꯣꯛꯑꯦ ꯍꯟꯗꯛꯀꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯤꯗꯤ ꯄꯨꯔꯥ ꯐ꯭ꯂꯣꯞꯅꯤ ꯑꯗꯣ ꯃꯊꯪꯗꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯊꯪ ꯆꯍꯤꯗꯒꯗꯤꯀꯣ ꯃꯊꯪꯒꯤ ꯁꯤꯖꯟ ꯂꯥꯛꯄꯗꯗꯤ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯈꯔꯗꯤ ꯈꯪꯉꯅꯤ ꯁꯣꯏꯔꯒ ꯈꯪꯉꯛꯄ ꯍꯥꯏꯗꯨꯅꯤ ꯇꯝꯃꯒ ꯁꯤꯗꯅ ꯑꯩꯒꯤꯁꯦ ꯌꯦꯟꯗꯦꯝ ꯈꯔꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯈꯔꯒ ꯊꯥꯕꯅꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗꯤ ꯆꯣꯡꯈꯠꯂꯛꯑꯦꯀꯣ ꯃꯣꯏꯁꯤ ꯎꯔꯨꯝꯗ ꯊꯥꯕꯅꯤꯅ ꯃꯣꯏꯗꯤ ꯑꯗꯨꯝ ꯑꯇꯩ ꯃꯄꯥꯁꯤꯡꯒꯤ ꯅꯨꯡꯁꯥꯁꯦ ꯁꯥꯃꯟꯗꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦꯕ ꯁ꯭ꯋꯥꯏꯁꯤꯁꯨ ꯌꯨꯝ ꯃꯅꯨꯡ ꯁꯦꯝꯕꯒꯤ ꯂꯣꯏ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕꯅꯤꯀꯣ ꯃꯅꯤꯡꯗ ꯌꯦꯡꯒꯣꯟ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏꯁꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯒꯦ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯑꯁ꯭ꯋꯥꯏꯒꯁꯦ ꯂꯣꯏ ꯆꯥꯏꯔꯤꯕꯅꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯇꯧꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯃꯊꯪ ꯎꯠꯆꯔꯛꯀꯦ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯆꯤꯜꯂꯦ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯅꯝꯕ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯣꯝꯁꯤꯅ ꯑꯩꯒꯤ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤ ꯁꯤꯗꯪꯅꯦ ꯑꯩꯒꯤꯗ ꯍꯧꯖꯤꯛ ꯐꯔꯤꯁꯦ ꯑꯇꯩꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯁꯨ ꯐꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯖꯒꯥꯁꯦꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯀꯨꯏꯅ ꯐꯪꯗꯦꯕ ꯃꯥꯁꯦ 4-5 ꯑꯥꯋꯔꯁ ꯅꯣꯡꯃꯗ ꯑꯗꯨꯃꯥꯏꯅ ꯐꯪꯉꯦ ꯑꯗꯣ ꯑꯗꯨꯅ ꯁꯐꯤꯁꯦꯟ ꯑꯣꯏꯔꯦꯅ ꯈꯜꯂꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯇꯦꯡꯀꯤ ꯑꯃꯗꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯇꯦꯡꯀꯤ ꯑꯃ ꯊꯥꯡꯒꯠꯀꯗꯕ ꯋꯥꯠꯂꯤ ꯁꯤꯗ ꯀꯤꯠꯆꯟꯒꯤꯀꯣ ꯑꯃꯁꯤꯗꯤ ꯕꯥꯠꯔꯨꯝꯒꯤꯅꯦ ꯑꯁꯤꯗꯤ ꯏꯁꯤꯡ ꯀꯅꯦꯛ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯅ ꯀꯤꯠꯆꯟꯒꯤ ꯑꯣꯏꯗꯣꯏꯅꯦ ꯀꯤꯠꯆꯟꯒꯤꯁꯦ ꯄꯥꯏꯞ ꯀꯅꯦꯛꯁꯟꯗꯤ ꯂꯣꯏꯔꯕꯅꯦ ꯇꯦꯡꯀꯤ ꯊꯥꯡꯒꯠꯂꯒ ꯇꯦꯡꯀꯤꯗꯣ ꯐꯤꯠꯇꯤꯡ ꯇꯧꯁꯟꯒꯗꯧꯗ ꯉꯥꯏꯔꯦ ꯁꯤꯁꯨ ꯅꯧꯅ ꯍꯧꯒꯠꯂꯛꯄ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯐꯥꯔꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯁꯦꯝꯕ ꯁꯥꯕ ꯀꯩꯅꯣꯁꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯍꯧꯒꯠꯂꯛꯄꯅꯤꯅ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯅꯦ ꯑꯍꯥꯟꯕꯒꯤ ꯍꯥꯏꯇꯥꯔꯗꯤ ꯏꯟꯚꯦꯁꯃꯦꯟꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦꯕ ꯏꯟꯚꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯗꯣ ꯏꯟꯚꯦꯁꯃꯦꯟꯁꯤꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯆꯪꯉꯦ ꯌꯥꯝꯅꯀꯣ ꯄꯥꯡꯒꯜꯁꯨ ꯆꯪꯉꯤ ꯄꯩꯁꯥꯁꯨ ꯆꯪꯉꯤꯀꯣ ꯑꯗꯨꯅꯦ ꯇꯧꯔꯤꯁꯤ ꯑꯗꯣ ꯑꯍꯥꯟꯕꯅꯤ나 ꯁꯥꯒꯠꯂꯛꯄꯗ ꯑꯗꯨꯒꯤ ꯁꯥꯅꯕ ꯀꯩꯅꯣ ꯇꯧꯅꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯉꯤ ꯑꯗꯒꯤ ꯊꯕꯛꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯇꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯣ ꯅꯝꯃꯒ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯕ ꯅꯨꯃꯤꯠ ꯈꯜꯂꯒꯁꯨ ꯑꯗꯨꯝ ꯉꯝꯍꯧꯗꯕꯀꯣ ꯊꯕꯛꯇꯨꯅ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯑꯗꯨꯅ ꯃꯌꯥꯝ ꯊꯕꯛꯁꯦ ꯃꯆꯥꯗꯤ ꯂꯩꯕꯀꯣ ꯑꯗꯨꯒ ꯃꯆꯥ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯣꯡꯃꯒꯤ ꯈꯔ ꯇꯧꯔꯒ ꯏꯁꯥꯅ ꯇꯦꯛ ꯇꯧꯖꯔꯒ ꯀꯩꯅꯣ ꯇꯧꯕꯅ ꯏꯁꯤꯡꯒꯤ ꯄꯥꯏꯞꯀꯤ ꯀꯅꯦꯛꯁꯟ ꯀꯩꯀꯩ ꯃꯌꯥꯝꯁꯤꯁꯨ ꯅꯍꯥꯟ ꯁꯦꯝꯃꯦ ꯑꯗꯣ ꯁꯨꯝꯕ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯅꯝꯃꯒ ꯂꯩꯕꯗꯤ ꯉꯝꯗꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯑꯩꯒꯤ ꯀꯅꯦꯛꯁꯟ ꯈꯨꯇꯧꯁꯦ ꯖꯤꯡꯒꯗꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯄꯥꯟꯁꯦ ꯖꯤꯡꯒ ꯑꯣꯏꯕꯅꯤꯅ ꯀꯅꯦꯛꯁꯟꯁꯦ ꯖꯤꯡꯒꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯤ ꯀꯩꯅꯣꯒꯤ ꯀꯅꯦꯛꯁꯟꯁꯤꯕꯨꯗꯤ ꯂꯣꯏꯔꯕꯅꯦ ꯁꯤꯅ ꯕꯥꯠꯔꯨꯝ ꯁꯥꯏꯠꯀꯤ ꯀꯅꯦꯛꯁꯟꯗꯨꯅꯦ ꯃꯊꯛꯇꯒꯤ ꯁꯨꯃꯥꯏꯅ ꯄꯣꯔꯛꯑꯒ ꯑꯥꯒꯤ ꯇꯦꯡꯀꯤꯁꯤꯗꯒꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯅꯦꯛ ꯇꯧꯔꯦ ꯀꯤꯠꯆꯟꯒꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯀꯤꯠꯆꯟꯒꯤꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯇꯦꯡꯀꯤ ꯍꯥꯞꯇ꯭ꯔꯤ ꯇꯦꯡꯀꯤ ꯍꯥꯞꯄꯗꯤ ꯌꯥꯔꯅꯤ ꯁꯤꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯁꯔꯦꯡ ꯂꯣꯏ ꯇꯥꯔꯦ ꯁꯦꯇꯔꯗꯦ ꯅꯥꯏꯠꯀꯤ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯒ ꯃꯥꯝꯃꯒꯅ ꯁꯔꯦꯡ ꯇꯞꯅ ꯂꯩꯔ ꯄꯨ ꯂꯥꯛꯑꯦ ꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯔꯦꯡꯁꯦ ꯀꯤꯂꯣ 2.5ꯅꯤ ꯑꯗꯣ ꯀꯤꯂꯣ 2.5ꯁꯦ ꯑꯩꯈꯣꯏꯒꯩꯅ ꯆꯥꯕꯗꯤ ꯉꯝꯃꯣꯏꯕ ꯁꯤꯁꯦꯀꯣ ꯆꯥꯕ ꯉꯝꯃꯣꯏꯗꯧꯅꯤꯅ ꯈꯔ ꯊꯣꯡꯉꯅꯤ ꯈꯔ ꯑꯃ ꯊꯝꯃꯅꯤ ꯈꯥꯡꯁꯤꯗ ꯆꯟꯕꯈꯩ ꯊꯣꯡꯉꯅꯤ ꯈꯥꯡꯁꯤꯗ ꯆꯟꯗꯕꯈꯩ ꯇꯣꯛꯑꯅꯤ ꯁꯤ ꯑꯁ ꯐꯖꯔꯦꯍꯦ ꯁꯔꯦꯡꯁꯤꯗꯤ ꯑꯗꯣ ꯃꯔꯨꯝ ꯃꯆꯨ ꯑꯃ ꯌꯥꯎꯔꯤꯅꯤ ꯃꯔꯨꯝꯁꯤꯅ ꯇꯥꯎꯊꯣꯛꯑ ꯊꯝꯈ꯭ꯔꯒꯦ ꯁꯤꯅ ꯃꯌꯥꯝ ꯁꯤ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯊꯔꯒꯦ ꯑꯗꯨꯒ ꯊꯣꯡꯊꯔꯒꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ
ꯁꯔꯦꯡꯁꯦ ꯃꯔꯨꯝꯁꯨ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯦ ꯎ ꯃꯣꯔꯣꯛꯇꯨꯅ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯊꯣꯡꯅꯕ ꯃꯔꯣꯏ ꯃꯔꯥꯡ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥ ꯌꯥꯎꯔꯦ ꯅꯄꯥꯛꯄꯤ ꯌꯥꯎꯔꯦ ꯅꯥꯀꯨꯞꯄꯤ ꯌꯥꯎꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯂꯣꯏ ꯁꯨꯔꯦ ꯁꯤ ꯍꯧꯖꯤꯛ ꯊꯣꯡꯊꯔꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯇꯣꯏ ꯇꯧꯔꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯅ ꯁꯣꯝꯗ ꯃꯥ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯔꯅꯤ ꯁꯦ ꯑꯩꯈꯣꯏ ꯅꯤꯅꯦꯒ ꯃꯥꯝꯃꯒꯁꯨ ꯁꯤꯗ ꯐꯝꯃꯤ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯧꯖꯤꯛ ꯁꯔꯦꯡ ꯊꯣꯡꯕ ꯐꯖꯅ ꯉꯥꯏꯔꯤ ꯃꯥ ꯊꯥꯎ ꯍꯩꯊꯔꯒꯦ ꯁꯔꯦꯡ ꯊꯥꯎ ꯈꯔ ꯌꯥꯝ ꯍꯥꯎꯋꯦ ꯊꯥꯎ ꯌꯥꯝꯗ꯭ꯔꯗꯤ ꯍꯥꯎꯇꯦ ꯊꯥꯎ ꯌꯥꯝꯕ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕ ꯑꯗꯨꯒ ꯍꯥꯎꯋꯦ ꯑꯩꯅ ꯁꯨꯝ ꯊꯥꯎ ꯍꯩꯕꯁꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯅ ꯁꯤꯗ ꯇꯥꯅ ꯇꯥꯅ ꯌꯦꯡ ꯂꯩꯔꯦ ꯍꯧꯖꯤꯛ ꯉꯧꯁꯟꯈ꯭ꯔꯦ ꯃꯍꯤ ꯃꯌꯥꯝꯁꯦ ꯀꯪꯁꯤꯜꯂꯛꯄ ꯉꯥꯛꯇꯪ ꯉꯥꯏꯔꯅꯤꯀꯣ ꯃꯍꯤꯁꯦ ꯀꯪꯁꯤꯜꯍꯜꯂꯀꯥꯟꯗ ꯃꯍꯤ ꯈꯔ ꯍꯥꯞꯄꯅꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯣꯛ ꯑꯃꯨꯛꯀ ꯇꯧꯈꯤꯗꯣꯏꯅꯦ ꯁꯣꯛ ꯇꯧꯅꯕ ꯁꯣꯝꯗ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯃꯍꯤ ꯈꯤꯇꯪ ꯀꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯌꯥꯔꯛꯑꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯔꯦꯡ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯁꯤꯗ ꯊꯣꯡꯕ ꯆꯟꯗꯗꯅ ꯁꯨꯃꯥꯏꯅ ꯈꯥꯡ ꯑꯅꯤꯗ ꯇꯧꯔꯒ ꯁꯟꯇꯣꯛꯑꯒ ꯊꯣꯡꯉꯦ ꯑꯩ ꯈꯥꯡꯁꯦ ꯄꯤꯛꯑꯦꯕ ꯁꯤ ꯈꯔꯀꯣ ꯑꯗꯨꯅ ꯆꯟꯗ꯭ꯔꯕꯁꯦ ꯊꯣꯡꯕꯗ ꯑꯗꯨꯅ ꯁꯤꯗ ꯑꯃ ꯊꯣꯡꯉꯦ ꯁꯤꯗ ꯇꯪꯈꯥꯏ ꯑꯃ ꯊꯣꯡꯉꯦ ꯁꯣꯝꯗ ꯇꯪꯈꯥꯏ ꯑꯃ ꯊꯣꯡꯉꯦ ꯅꯠꯇ꯭ꯔꯗꯤ ꯑꯣꯠꯄ ꯌꯥꯗ꯭ꯔꯦꯕ ꯍꯥꯞꯆꯤꯟꯕ ꯆꯟꯗ꯭ꯔꯕ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯊꯣꯡꯕꯗꯤ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯅ ꯆꯥꯛ ꯊꯤꯕ ꯍꯧꯔꯦ ꯃꯥ ꯑꯍꯥꯎꯕ ꯆꯥꯗꯧꯔꯕꯅꯤꯅ ꯊꯋꯥꯏ ꯌꯥꯝ ꯌꯥꯎ ꯊꯤꯔꯤ ꯄ꯭ꯂꯦꯠꯇꯣ ꯊꯥꯡꯖꯜꯂꯨ ꯆꯠꯇꯣꯏ ꯄ꯭ꯂꯦꯠꯇꯣ ꯊꯥꯡꯒꯠꯂꯒ ꯊꯤꯌꯨ ꯃꯥ ꯆꯥꯛ ꯊꯤꯕ ꯍꯧꯔꯦ ꯁꯣꯝꯗ ꯁꯤꯅ ꯃꯌꯥꯝ ꯉꯁꯥꯏꯁꯨ ꯎꯠꯆꯈ꯭ꯔꯦ ꯁꯔꯦꯡ ꯊꯣꯡꯕꯗꯨꯅꯤ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯑꯃꯒ ꯂꯩꯔꯦ ꯁꯤꯅ ꯍꯌꯦꯡꯒꯤ ꯉꯥꯔꯦꯟ ꯆꯥꯅꯕ ꯁꯤꯅ ꯍꯧꯖꯤꯛ ꯆꯥꯅꯕ ꯆꯥꯛꯁꯦ ꯊꯤꯕ ꯍꯧꯊꯔꯛꯑꯦ ꯑꯩꯈꯣꯏ ꯆꯥꯊꯔꯅꯤ ꯍꯧꯖꯤꯛ ꯗꯤꯝ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯗꯣꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯝꯅꯦ ꯃꯥꯝꯃꯅꯦ ꯔꯤꯀꯥꯔꯗꯣꯅꯦ ꯃꯣꯏ ꯑꯍꯨꯝ ꯐꯝꯃꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯃꯦ ꯑꯩꯈꯣꯏ ꯅꯦꯁꯨ ꯁꯣꯝꯗ ꯆꯥꯔꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯆꯥꯕꯁꯤꯗꯤ ꯀꯥꯞꯄꯔꯣꯏꯒꯦ ꯆꯥꯕꯁꯦ ꯆꯥꯕ ꯀꯥꯞꯄꯗꯤ ꯃꯣꯏ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯔꯩꯕ ꯃꯌꯥꯝ ꯑꯞꯗꯦꯠ ꯇꯧꯖꯔꯒꯦ ꯃꯌꯥꯝꯗ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ